Manipur Top Trending News na tunga-tungan reliable source ng lokacharaga matamatang yoiba maruwega ipau su patok na kasunchari. Ahan pawda lepa asigi currency note singdagi Mahatma Gandhi ki saktam lawthok na bahonari haina MP John Britas na phongdokhe. Taliba thasigi amadagi hauraga taraga mapun fawba chatakiba parliament ki ningtami fromda Prime Minister Narendra Modi na luching balenga ki maikidagi Mahatma Gandhi National Rural Employment Guarantee Act MGNRG bu Viksit Bharat Guarantee for Rozgar and Ajivika Mission Pramin VBGRG 2025 oina onthokibdagi Congress sauna opposition party sing yaning na phongdokpaga loinana khongjang kya sangsil laklingai gi charakta Prime Minister Narendra Modi na luchingliba union lengak na lepa asida sinariba currency note singdagi Mahatma Gandhi gi saktam lothok na bahonare haina Rajya Sabha gi CPI MG MP John Britas na phongdokhe MP sina phongdokibani hariba wahom sing phongdoklutuna agency gi paung haibada lepa asigi currency note singdagi Mahatma Gandhi gi saktam lothok na balenga ki maikidagi high level meeting ama pangtokre hairi mifum asi mangjong na pangtokibani haibasu mari leinaba union lenga ki official singi maikidagi wafum asida yaningdaba phongdokri adum oinamak Rajya Sabha gi MP asinadi ekhogi leipa ki currency note singdagi Mahatma Gandhi gi mitam lothok na bahonrak liba asi leipa asigi saktam bu amukhana yeknanaba honrakbani haiba wafum ju phongdokre hairi pausina makhatana hai union lenga ki maikidagi su currency note singdagi Mahatma Gandhi gi saktam lothok laga leipa asigi culture gi ming hena tahanaba Bharat Mata na chingbagi saktam oina hapnanaba khanabada yawe hairi panba yabadi haukiba kumja 2022 da leipa asi currency note singdagi Mahatma Gandhi gi saktam lothoknaba honrakle haina media gi maikidagi report torkibada Reserve Bank of India RBI na akan momong yaning da phongdokibani adum oina maksahi aduda media na torkiba report singi manungda RBI amasung finance ministry na leipa asigi currency note singda Rabindranath Tagore amasung APJ Abdul Kalam singbagi saktam sing akaknaba denomination singda hapnanaba honare haina phongdongnarkibani amaramda Delhi gi chief minister oiramba Arvind Kejriwal gi Aam Aadmi Party AAP gi maikidagi leipa asigi similon fagathanduna hena sapat hanabagdamak currency note singda Lakshmi amasung Ganesha singbagi saktam hapningbagi apam phongdokpa laikrabani adum oinamak AAP gi wafum adugi maikta political party sina yaningdam phongdokibagi manungda BJP nasu AAP gi wafum adubu reject tokibani amaronda immigrant sigi masing amuksu sada tara hingalaklabadi Assam su Bangladesh ki saruk ama oirakani himanta Biswas Tripura gi Northeast ki Indo-Bangladesh border da BSF personnel ama nongmaina pale lepa asigi Northeastern state singda imthangnaba lepa singdagi jangsilakpa miyoi sing masing atopa sada taragi changda amuksu hengalaklabadi Assam su Bangladesh ki saruk ama oirgani haina Assam gi chief minister Himanta Biswas na phongdokhe wapum asi Assam gi Chabuwada mahakna saruk yaduna pangtokiba Assam lenga ki thawram amada saruk yaduna pawmising na phongdokibani mahaki maikidagi haukiba chahi manga rogi mawangdagi lautuna lakibani haina su mahakna pawmising na phongdoki Himanta Biswas sarmana makhatan hai Assam da laiba mi singi manungda chada nifudi Bangladeshi origin oiba miyoi singi karigumba oiriba masing asi mathakta amuksu chada taragi changda hengalaklabadi masana Assam busu Bangladesh ki saruk ama oiraklagani haiki wafum asi numit khalnagi mamangda Bangladesh ki political party amadi machin chatpa wangaloi amana India gi Northeast ki state sing asi nungthanariba laipakta ponsinduna amata omina khagani haina phongdokiba adugi matangda chief minister gi maikidagi kari wafum phongdokningbage haina pawmising hangba wahangi pawkum piratuna phongdokibani ngasidagi Infal cycle lambi matam kattana thinglagani Christmas kumaigidi kongthokani ya lengak electric gi mamang lemba lengak ki matam dagi fibam patraba Infal lagi cycle fawgi lambi paring asi semjin binaba hanjin lengak ta hijack khabasu semjin bidre haiduna ngarang pangai Yongdong Youth Development Association gi office ta pangtok pawgi mifumda Infal cycle road joint development committee gi convener ti sumojna lambi paring asi lenggi oruna matam amadi sine subscribe ni haina